Khutlai matik chana paiba Kuki Militant romna Jiribam District Laltingkhal Makha Basti leiba Forest Bid Office tumna Mei Tharamle manak nakpada leiba Crpf ki personal shing mapham aduda changshinba ngamdana leiri. Thodok thokfam dagi prashna phangba pawman hai thodok adu ngasi nungthil pung manga rom taba duwaida thokibane. Thawong adu Khutlai matik chana paiba Kuki Militant rom laklaga Laltingkhal Makha Basti leiba Forest Bid Office adu tumna Mei thadok lambane. Thodok thokfam dagi Panglap lap tana mathau tauriba Crpf ki personal shing mapham aduda changshinba ngamdana leiri hairi. Amoromda ngarang numidang pung 9:30 rom tarakpa duwaida Jiribam gi mongbung mitei khulda Kuki Khutlai paiba singna bom yauna akanba mongte attack taurakhi. Kuki Khutlai paiba singna bom humpugi mathakta kapsilakhiba aduna maram oiraga mongbung khulgi yum kaya amangata thokhi. Maduda khwairakpam ngonu kobi nupi amagi yumda Bom tasilaktuna amangata thokrabasu yum aduda mi leihodabadagi asoga pandi yawhodre hairi. Nakalamaromda Saramade Central Force ki personal singna mongbung mitei khulda search operation tawkraba matung ngarang numidang Kuki Khutlai paiba singna akan mamongda bom yauna attack tawrakiba adu penti haiba wafam khunja singna phongdok narakhi. Ngarang numidang mongbung mitei khulda attack chatharakibagi pungpham aduga ikan kanadana Paitol Khuldagi Uchathol Tamna Kuki Khutlai paiba singna nomai round kaya kaplakhi haina khunja singna phongdorpa lei.